Kimacs na Lamdam Asigi Maheiroisingbu Aphaba mating Leiba mi Amamam Oihannabagi Pandamda school SINGDA THANG tabu subject ama OINA HANGDOKPAGI THOURAM ngasi CANCHIPUR Leiba Standard Robert Higher Secondary School da PANGTHOKKHRE THOURAM aduda Kimacs ki advisor Ibomcha Maitai School adugi administrator Karam Ongbi Romita Devi THANG ta activist L Joy Kumar Kimacs ki vice president Thangjam Suraj amasung education secretary Kangabam Shyam Kumar na saruyaki ngasi pangthokkiba thoronggi matangda Kimacs ki education secretary Kangbam Shyam Kumar na phongdorpada thang ta si hojikti school khudimakta hapchunmagi mathau tare mahi asi ningthina tambina ba Maheiroisingda masa mau fana leihenba amadi thaksi kasi fajabaga lojana afaba wakhal khanba ngamba mareibak maramta nungsiba mi ama soidena oigani haina phongdokhi THOURAM adugi matangda makha taraduna Kimacs ki vice president Thangjam Suraj na phongdokpada Kimacs na ing kumjalising aniga tarago humdoidigi hauduna thang ta asibu tongan ba school chama ga marfu gi mathakta open tawduna lakli laibak thibadi government amadi added school SINGDA government oja ama fawba laingak na lobi dabana subject asibu pamjorabasu Maheiroisinga tamba fangduna leiri maram asina hawrakliba Maheiroisingi khanbiduna laingak asu thang ta gi oja gi oiba post create tawbina ba appeal tawrakli Arobada thang ta asi hawrakliba Maheiroisingna mapung fana tambina ba amadi afaba thaksi kasi leiba Maheiroising puthoknabagi wakalonda thang tabu optional subject ama OINA standard robata hapani hainasu school asigi administrator na phongdorakhi